ꯏꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯝꯕꯤ ꯊꯣꯡ ꯐꯅꯌꯥꯝꯅ ꯐꯔꯒꯁꯨ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟ ꯍꯥꯏꯕꯗꯤ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕꯗ ꯁꯤꯕ ꯃꯤꯒꯤ ꯃꯁꯤꯡꯗꯤ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝ ꯍꯦꯟꯒꯠꯂꯛꯂꯤ ꯍꯥꯏꯕ ꯌꯥꯏ꯫ ꯏꯟꯗꯤꯌꯥ ꯈꯛꯇꯗ ꯍꯧꯈꯤꯕ ꯆꯍꯤ 5 ꯑꯁꯤꯗ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟꯗ ꯁꯤꯈꯤꯕ ꯃꯤꯑꯣꯏꯕꯒꯤ ꯃꯁꯤꯡ ꯑꯁꯤ 1,03,83,000 ꯌꯧꯈꯤ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥꯗ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2018ꯗꯒꯤꯅ 2022ꯒꯤ ꯃꯇꯝꯗ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟꯁꯤꯡꯗ ꯄꯨꯟꯅ ꯃꯤꯑꯣꯏ 1,03,83 ꯁꯤꯈꯤꯕ ꯑꯁꯤ ꯆꯍꯤ 5ꯗ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ, ꯃꯍꯥꯔꯥꯁꯇ꯭ꯔ ꯑꯃꯁꯨꯡ ꯇꯥꯃꯤꯜ ꯅꯥꯗꯨꯗꯅ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯊꯣꯛꯈꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯟड ꯍꯥꯏꯋꯦꯁꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯦ꯫ ꯔꯤꯄꯣꯔꯠ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗꯒꯤ ꯐꯪꯈꯤꯕ ꯗꯥꯇꯥꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯐꯣꯡꯗꯣꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟꯗ ꯄꯨꯟꯅ ꯃꯤꯑꯣꯏ ꯃꯁꯤꯡ ꯀꯨꯝꯖꯥ 2022ꯗ 1,01,9,931 ꯌꯧꯈꯤ꯫ ꯃꯁꯤ ꯀꯨꯝꯖꯥ 2021ꯗ 1,91,9,982 ꯑꯣꯏꯈꯤꯕ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯍꯦꯜꯂꯕ ꯃꯁꯤꯡꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟ ꯏꯟ ꯏꯟꯗꯤꯌꯥ 2022 ꯔꯤꯄꯣꯔꯠꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯗꯥꯇꯥꯗꯁꯨ ꯎꯠꯈꯤ ꯍꯥꯏꯔꯤ꯫ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇ ꯀꯨꯝꯖꯥ 2022 ꯈꯛꯇꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟꯁꯤꯡ ꯊꯣꯛꯈꯤ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟꯁꯤꯡ ꯑꯗꯨꯗ ꯃꯤꯑꯣꯏ 12,995 ꯁꯤꯈꯤ꯫ ꯃꯁꯤꯒꯤ ꯃꯊꯪꯗ ꯍꯥꯏꯔꯤꯕ ꯆꯍꯤ ꯑꯁꯤꯃꯛꯇꯗ ꯃꯍꯥꯔꯥꯁꯇ꯭ꯔꯗ 15,919 ꯑꯗꯨꯒ ꯇꯥꯃꯤꯜ ꯅꯥꯗꯨꯗꯅ 13,934 ꯁꯤꯈꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥꯗ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟꯁꯤꯡ ꯁꯤꯕꯒꯤ ꯑꯄꯨꯟꯕ ꯃꯁꯤꯡꯁꯤ ꯑꯆꯧꯕ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤ꯫ ꯃꯁꯤꯒꯤ ꯑꯌꯥꯝꯕ ꯃꯔꯝꯗꯤ ꯒꯥꯔꯤ ꯌꯥꯡꯅ ꯊꯧꯕ, ꯒꯥꯔꯤ ꯊꯧꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯁꯤꯖꯤꯟꯅꯕ ꯑꯃꯗꯤ ꯌꯨ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯈꯜ ꯀꯌꯥꯒꯤ ꯅꯤꯁꯥ ꯁꯤꯖꯤꯟꯅꯗꯨꯅ ꯊꯧꯕ ꯑꯃꯗꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯗꯤꯁꯤꯄ꯭ꯂꯤꯟ ꯉꯥꯛꯇꯕꯗꯒꯤ ꯑꯣꯏꯔꯛꯈꯤꯕ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛꯁꯤꯡꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯊꯥꯖꯅꯔꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 5 ꯍꯥꯏꯕꯗꯤ ꯀꯨꯝꯖꯥ 2018ꯗꯒꯤꯅ 2022ꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟꯗ ꯁꯤꯈꯤꯕ ꯁ꯭ꯇꯦꯠ 10 ꯑꯗꯨꯗꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇ 1,01,9,932, ꯇꯥꯃꯤꯜ ꯅꯥꯗꯨꯗ 44,313, ꯃꯍꯥꯔꯥꯁꯇ꯭ꯔꯗ humumdoi,300, ꯃꯩꯙ꯭ꯌ ꯄ꯭ꯔꯗꯦꯁꯇ 59,930, ꯀꯔꯅꯥꯇꯀꯥꯗ 59,197, ꯔꯥꯖꯁꯊꯥꯟꯗ 51,130, ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯇ 59,929, ꯕꯤꯍꯥꯔꯗ 53,139, ꯇꯦꯂꯪꯒꯥꯅꯥꯗ 55,535 ꯑꯃꯁꯨꯡ ꯒꯨꯖꯔꯥꯠꯇ 53,713 ꯁꯤꯈꯤ ꯍꯥꯏꯔꯤ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯅꯤꯇꯤꯟ ꯒꯗꯀꯥꯔꯤꯅ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯟꯐꯔꯦꯟꯁꯁꯤꯡꯗ ꯁꯔꯨꯛ ꯌꯥꯕꯗ ꯃꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯃꯥꯏ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ ꯍꯥꯏꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟꯁꯤꯡ ꯑꯁꯤ 50% ꯍꯟꯊꯍꯟꯅꯕꯒꯤ ꯇꯥꯔꯒꯦꯠ ꯑꯃ ꯊꯝꯂꯕ ꯐꯥꯎꯕꯗꯁꯨ ꯑꯁꯦꯡꯕꯗꯤ ꯏꯟꯗꯤꯌꯥꯗ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯍꯦꯟꯒꯠꯂꯛꯂꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯌꯥꯝꯒꯤ ꯂꯤꯆꯠ ꯁꯥꯖꯠꯇ ꯑꯃꯁꯨꯡ ꯈꯨꯟꯅꯥꯏꯔꯣꯟꯒꯤ ꯆꯠꯅꯔꯣꯜꯗ ꯍꯣꯡꯗꯣꯛꯄꯒꯤ ꯃꯊꯧ ꯇꯥꯕ ꯑꯃ ꯂꯩ꯫ ꯔꯣꯗ ꯁꯦꯐꯇꯤ ꯍꯦꯟꯒꯠꯍꯟꯅꯕ ꯔꯨꯜ ꯑꯣꯐ ꯂꯣ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ ꯍꯥꯏꯅ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯟड ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯃꯤꯅꯤꯁꯇꯔ ꯅꯤꯇꯤꯟ ꯒꯗꯀꯥꯔꯤꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯟড ꯍꯥꯏꯋꯦꯁꯅ ꯏꯖꯨꯀꯦꯁꯟ, ꯏꯟꯖꯤꯅꯤꯌꯔꯤꯡ, ꯏꯟꯐꯣꯔꯁꯃꯦꯟꯠ ꯑꯃꯁꯨꯡ ꯏꯃꯔꯖꯦꯟꯁꯤ ꯀꯤꯌꯔꯒꯤ ꯃꯇꯥꯡꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯊꯧꯔꯥꯡ ꯀꯌꯥꯃꯔꯨꯝꯁꯨ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯔꯨꯑꯣꯏꯕ ꯊꯧꯔꯥꯡꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯣꯇꯣꯔ ꯚꯤꯍꯤꯀꯜ ꯑꯦꯃꯦꯟꯗꯃꯦꯟꯠ ꯑꯦꯛꯠ 2019ꯒꯤ ꯃꯈꯥꯗ ꯍꯦꯟꯅ ꯀꯟꯕ ꯆꯩꯔꯥꯛꯁꯤꯡ ꯑꯃꯁꯨꯡ ꯇ꯭ꯔꯥꯐꯤꯛ ꯚꯥꯏꯑꯣꯂꯦꯟꯁꯁꯤꯡ ꯂꯥꯛꯁꯤꯟꯅꯕ ꯏ-ꯆꯂꯥꯟꯒꯨꯝꯕ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯕ ꯌꯥꯎꯔꯤ꯫ ꯑꯗꯨꯒ ꯇꯥꯕꯗꯤ ꯌꯥꯝꯅ ꯑꯉꯛꯄ ꯄꯥꯎ ꯑꯃ ꯑꯣꯏꯅ ꯀꯤꯂꯣꯃꯤꯇꯔ 4,919 ꯂꯣꯝ ꯁꯥꯡꯕ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯟꯅꯨꯡꯗ ꯇ꯭ꯔꯦꯟꯒꯤ ꯁꯔꯚꯤꯁ ꯐꯪꯍꯟꯒꯗꯧꯔꯤ ꯍꯥꯏꯔꯤ꯫ ꯇ꯭ꯔꯤꯂꯤꯌꯟ $17 ꯂꯣꯝ ꯆꯪꯅ ꯀꯤꯂꯣꯃꯤꯇꯔ 4,919 ꯂꯣꯝ ꯁꯥꯡꯕ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯟꯅꯨꯡꯗ ꯌꯨ.ꯑꯦꯁ.ꯇꯒꯤ ꯂꯟꯗꯟ ꯐꯥꯎꯕ ꯑꯣꯏꯅ ꯇ꯭ꯔꯦꯟ ꯂꯝꯕꯤ ꯁꯦꯝꯗꯨꯅ ꯔꯦꯜꯋꯦꯒꯤ ꯁꯔꯚꯤꯁ ꯐꯪꯍꯜꯂꯒꯅꯤ ꯍꯥꯏꯅ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃꯅ ꯍꯥꯏꯔꯤ꯫ ꯌꯨ.ꯑꯦꯁ.ꯇꯒꯤ ꯂꯟꯗꯟ ꯐꯥꯎꯕ ꯐ꯭ꯂꯥꯏꯠꯇ ꯆꯠꯄ ꯃꯇꯝꯗ ꯄꯨꯡ 9 ꯂꯣꯝ ꯆꯪꯏ꯫ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯇꯨꯅ ꯇ꯭ꯔꯦꯟꯒꯤ ꯁꯔꯚꯤꯁ ꯑꯁꯤ ꯄꯤꯕ ꯍꯧꯔꯛꯂꯕꯗꯤ ꯌꯨ.ꯑꯦꯁ.ꯇꯒꯤ ꯂꯟꯗꯟ ꯐꯥꯎꯕ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯟꯅꯨꯡꯒꯤ ꯂꯝꯕꯤꯗ ꯆꯠꯄ ꯃꯇꯝꯗ ꯁꯨꯞꯅꯒꯤ ꯃꯤꯅꯠ 54 ꯂꯣꯝꯇꯃꯛ ꯆꯪꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯂꯣꯏꯅꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯟꯅꯨꯡꯗ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯑꯉꯛꯄꯇꯅ ꯊꯟꯕ ꯈꯣꯡꯆꯠ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯊꯥꯖꯅꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯐ꯭ꯔꯥꯟꯁ ꯑꯃꯁꯨꯡ ꯏꯪꯂꯦꯟꯗꯒꯤꯁꯨ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯟꯅꯨꯡꯗ ꯀꯤꯂꯣꯃꯤꯇꯔ
ꯆꯍꯤ 6ꯀꯤ ꯃꯅꯨꯡꯗ ꯃꯥꯏ ꯄꯥꯛꯅ ꯁꯦꯝꯕ ꯉꯝꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯤꯌꯥꯝꯅ ꯄꯥꯝꯅ ꯌꯦꯡꯅꯔꯤꯕ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯍꯥꯏꯕ ꯅ꯭ꯌꯨꯁ ꯅꯦꯠꯋꯥꯔꯛꯀꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤ ꯇꯨꯡ ꯀꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯅꯅꯕ ꯂꯥꯏꯛ, ꯁꯤꯌꯔ, ꯀꯃꯦꯟ ꯑꯃꯗꯤ ꯐꯣꯂꯣ ꯇꯧꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯤ꯫